Pre-primary oja lobada kanglon kaiba kaya yaure haina yaningdaba phongdoktuna Desam gi Thoumee Shingna tonganba mafam kayada Education Minister Director amasung Commissioner gi mitam mai thaduna KHONGJANG CHANGSHINKHRE KHONGJANG adugi sarug ama oina Desam Imphal West District Council gi Thoumee Shingna Takil da laiba Oriental College gi gate mamang da su KHONGJANG CHANGSHINKHRE KHONGJANG aduda matik chadaba Education Minister Director amadi Commissioner khudakta fam thadou Phajinkhiba Desam gi Thoumee athuba matamda condition amada Yaodana Thadorakkadabani HAIBA kholau kaya laubaga loinana Education Minister Director amadi Commissioner gi mitam sing mai thaki KHONGJANG aduga mari lainana Desam Imphal West District Council gi President Ningthau Khongjam Nobin Chandrana hai matik chana train tawdaba oja kaya pre-primary oja oina laushinna bohonariba thawang ase lamdam asigi kwaidagi laibak thibani afaba mahairoi sing sembada pre-primary haibasi aduki matik maruoiba tangkak amani masida kanglon kaina train tawdaba mioi kaya oja ohengani hairiba ase Desamna yaba ngamloi aranba kaya asibu chumthongnaba honariba Desam gi Thoumee kaya Phajinkhiba ase athuba matamda condition amada Yaodana Thadorakkadabani haina su mahana makha taki Ripali balengak suna mathong khangdana yamna napu ta da mongda taning tamang samnataba mongda ten tawdaba mioi sing oja oina logani haibase masi khwaidagi mathong chadaba thabangni adu oiba taragadi 10 12 hek loiba kanda doctor tambagi doctor oibagi training tawdrabasu doctor tamdrabasu engineer tamdrabasu madu oiba hana yahangadabani aduga hauji akhoi Desam gi Phajinkhiba Thoumee Shing je condition amata yawna thadokadawni athubada lengakna lana oja sing lobubuna mana pini haiba aduga aranma tawba yaroi haiba singmuna sairak piba masi karamba masi lengaki asiguma thongse angako phang thagat le hai tai Desamna asuguma mathong huktaba taning tamam sangnataba daita logom thokpa logdaba matik chadaba Education Minister Commissioner Director khudata pham thadokpana hena phagani ana Desam maikai dagi Desam Imphal West District maikai dagi thamjari